Ahanba maktada Salai Story Channel ki mahutna Panthoi Mangang na mayambu taram na oksabaga loinana ikok no na khuyumzari. Ngasi su mayam gidamakta nungairaba wari masa ama puduna lakjare. Wari asibu ibirakbana Athouba Meetei. Hausik mayam gi maphamda wari asi khudol tamzari mayam punna taminarasi. Leihauba Sahi kuntra khare hele andubu lehaubadu mamanava amata kuina tinaba yade kuina chatte mahak chaba thakba punba langba yamna pamjai adubu mahak mamanava singda thaugalonda thaudaba yam hai aduga lehaubagi ahenba multi talented asi mamanava singi ming sizinaraga nupi koibasu yamna hai aduna lehaubadu mamanava amakhakdagi hena tinaba phangde adusu mana pharaga tinaribani Nong lehaubadu mamanava amaga gari macha amada nupi unaba chali aduga lehaubadu gari so haifet kanna thauri lehaubana ozani da nupi do makho mukhut yam phajabane nangna oza nupi ama khangnaba pame habdo nupi si yarabane sana henbana khonjel kanna ha kari haba ha ho wari do phajana sanaw haiba ado ai nupi koye do haigano haiba As nangi karido adudagi hena lekhatpa yadrabo haida khar lekhalo aduga pulap seminars moi anido ozana pidu unari sana henbana lehaubada ida moi hotel se chanam gadi letrjalo hawai pumnam bisiga jage ozana pidu chanam hairakpada da sugatli lehaubadu matomta khoinu ngasi man torisina nupi unabada chanam jage sibu silaibi Mase BP khara wangbagi nongbada chanam manaw ahum chabane sana henbana aidi BP wangde ta hawai pumnam biga chanabani kaino chanam side ozana pi silhai bido sana henbada yenglamlaga lehaubada ta lehauba aido angang tuition su tawgadabani nongma phajana phamasi ai chanaba tawrage ngai khoi silaibi maga lakpase nang nungai tabro Aduina tida tali hao Kohana phajana unarasi Hoi phare Ado ai asabo lege nangi chanaba Ado call torpada payu ko Nanga wari sharaga ai wakhal si khara pothai Ado noi ani amukta nakna phamo ai noi ni gi photo amta logi memory oinaba Sana henbana yare di Nanga noi ni koinaraga ai ga photo kapke bu karino Yare ai thoi Ayukni Ozalai sabido nupi ama oibagi imung manung loisili silhai bisi Braman nupini mama thaurani do laigi hairuk semli kunje soru mangolda kuthi yengna ibema graha mapangi khudop lobu mi lakani nang yum dag sathokano silhai bido wai sinna babo aidi school chatoi sidi ngasidi lepodana babo hana suti lawdana hekta lepa yari Subject tarukni aina lawrise ado moi khutop lawlaga aina kai ngai dino kunse soru kolom do paina kuthi du yenglaga makhut thekna ngai sheni lakadori do akhoi bungogi nupi thelage hairo haise babo nate nangin silhai bidu mapada saurapna yenglamlaga mamagi manakta laisanglom da kumthari silhai bina mamada ima noi engonda singnaga no harisini Kori noi bema ai noi na pana sangang nari do ai ta de ko samjit to laimang do pai ga no phate kari no laimang do samjit pai ba yadradi noi lai se kari lai no wai se samjit na selina tro kunje shon na lawri laimang da law ga no ko phate ta hoi de mai tei gi matok tong ga no hera mapa yam thang na bana taraga ai na hairi sida aran da kari yaurage Matai maku ubada fawba mako khumdraba amang asing khaidraba maitai sei yamna olabani ne bema ai khoini hina senge haibagi wangak sunati yare imung amani tawraga ne maitai hekta panganu lining license manade haiduna ai maitai nate khanbadudi ai khoi sulangani ai na gari thobada nong mata maitai gi life mapa lanbada lai khurumdaba yaukhraba mama Oh, adugi di maitai da su atopa lining satpa kaya ama yauri chap manai ai maitai oirasu migi lai khurumli sini noi gi khurumli sini masibu kana na migi line haiba ha
ꯑꯩꯁꯦ ꯕ꯭ꯔꯥꯍꯃꯟꯅꯤꯅꯦ ꯌꯥꯔꯦ ꯅꯣꯏ ꯑꯅꯤꯃꯛ ꯂꯣꯏꯅ ꯆꯨꯝꯃꯦꯅ ꯅꯁꯥꯅ ꯈꯟꯅꯔꯣ ꯁꯤꯜꯍꯩꯕꯤꯗꯣ ꯆꯪꯈ꯭ꯔꯦ ꯂꯩꯍꯥꯎꯕꯗꯣ ꯁꯤꯜꯍꯩꯕꯤꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯂꯩꯍꯥꯎꯕꯅ ꯅꯍꯥꯟꯒꯤ ꯏꯃꯥꯟꯅꯕꯗꯣ ꯃꯕꯨꯛ ꯌꯥꯝꯅ ꯐꯕꯅꯦ ꯅꯣꯏꯅꯤ ꯈꯪꯅꯔꯣꯗꯅ ꯇꯥ ꯂꯩꯍꯥꯎ ꯀꯔꯤ ꯂꯩꯔꯒꯦ ꯅꯍꯥꯟꯒꯤ ꯏꯃꯥꯟꯅꯕꯗꯣ ꯁꯅꯥꯍꯦꯟꯕ ꯀꯧꯕꯅꯦ ꯃꯤ ꯌꯥꯝꯅ ꯐꯕꯅꯦ ꯅꯣꯏꯅꯤ ꯑꯃꯨꯛꯇ ꯎꯅꯧꯗꯅ ꯍꯥꯏꯕ ꯑꯣ nupi unabada janam chabaduro haise hey nisha nuksa kem chadabani hey magido I khara kabu numit oi torini nisa haiba nate janam haiba ne egi se ihe mi yam phabani janam di ekhoi loina chanari ngaktani kaino yari tale haw mi punbada chaba yaba chinjak haiba amasu leibani mi loina chanayena thumnam bidusu charsidana ekhoi unabada hawai jar ga du puro metlaga chaminarase yongsa ka du puro chaminarase tup tana sathi ba mari ni magi sidi pharese nupi gi mari haisini ai thame mi folai thamo yare nupi ne na nifu mu kaisilaga silhei bido school gi waza nupi amaga hotel da family silhei bina tangzebi ai di mai dai da yampan gani ai de mai dai gi laini lai son sa yamna pami tangzebina adudi mai dai nu pa ma hana khangna ba mathau ta rosile ima da mai dai ne pabung na mai dai lo ba yaraga aina kari gidi mai dai de yampan ba yaroi dino ada ai mai dai nu pa ma yam thuna khangna ninge nangai gi mai dai nu pa ma ta piyoi da hoi nu pa budi yam lei aduda mi haiba ama lei dana ado nisa pasa sanda bani padi uhelugo nahal ibung amana nipa ama pure mi di samba male ado ai gi mangda janam cha gi haire ai hekna dabana janam cha gi hairaga mi do phatta bani hekta khangadro janam bu khaini oina ubadi lani da nangso janam na janam khaini na khaini mi bu ahan ba hekta unaraga janam cha gi haire ena hekna dabana hali dubo mi sam tawri ne dudo wabudi ngangde chamna ui ibung amaduna sawbai khari ne so hai adudi amuka unaraga masa khangtoksi hoida maung yengase sana henbado maitai laining kanjaba naha amani adubu mahak mi kaide yamna chammi phurup amatagi wakai ngangde sana henbado laigi thoram amagi mi pulli sana henbado mayamgi mamangda microphone da wangangli ngasi nong mapan ba haiba thoram ama ꯑꯩꯈꯣꯏꯅ ꯍꯧꯗꯣꯛꯆꯔꯤꯕ ꯑꯁꯤ ꯑꯇꯣꯞꯄ ꯂꯥꯏꯅꯤꯡꯁꯤꯡꯕꯨ ꯍꯨꯜꯂꯒ ꯆꯩꯁꯤ ꯉꯥꯡꯁꯤ ꯍꯥꯏꯕ ꯅꯠꯇꯦ ꯃꯤꯒꯤ ꯋꯥ ꯉꯥꯡꯁꯤ ꯆꯩꯁꯤ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡ ꯀꯔꯝꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯁꯤꯒꯦ ꯈꯟꯅꯖꯕꯅꯤ ꯏꯁꯥꯒꯤ ꯏꯔꯣꯜ ꯏꯌꯦꯛ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯀꯟꯁꯤ ꯏꯅꯥꯎ ꯃꯣꯕꯥꯏꯜꯗ ꯚꯤꯗꯤꯑꯣ ꯅꯝꯕꯤꯔꯤꯕꯗꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯗꯤ ꯊꯥꯒꯠꯄꯤꯔꯛꯀꯅꯨ ꯑꯁꯤꯒꯨꯝꯕ ꯃꯤꯐꯝꯒꯤ ꯚꯤꯗꯤꯑꯣ ꯑꯃꯠꯇ ꯅꯝꯕꯤꯒꯅꯨ ꯑꯐꯕ ꯑꯔꯣꯠꯄ ꯈꯔꯁꯨ ꯊꯝꯖꯤꯟꯕ ꯍꯩꯁꯤ ꯀꯩꯗꯧꯕꯒꯦ ꯑꯩꯈꯣꯏꯕꯨ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯆꯥꯕꯗ ꯆꯒꯨꯝ ꯇꯥꯕ ꯐꯥꯎ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯄꯒꯤ ꯍꯩꯅꯕꯤꯗꯣ ꯈꯔ ꯊꯥꯗꯣꯛꯁꯤ ꯑꯍꯜ ꯑꯃꯅ ꯃꯩꯇꯩ ꯍꯥꯏꯕ ꯑꯩꯈꯣꯏꯁꯦ ꯃꯊꯤ ꯌꯥꯝꯅ ꯐꯣꯡꯕ ꯄꯥꯝꯖꯕ ꯀꯥꯡꯂꯨꯞꯅꯤ ꯁꯤꯃ ꯂꯣꯠꯄ ꯌꯥꯏ ꯁꯤꯃ ꯐꯣꯡꯕ ꯌꯥꯏ ꯍꯥꯏꯕ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ ꯏꯕꯨꯡꯉꯣ ꯃꯈꯥ ꯇꯥꯎ ꯁꯅꯥ ꯍꯦꯟꯕꯗꯣ ꯋꯥ ꯉꯥꯡꯂꯤꯉꯩ ꯂꯩꯀꯥꯏꯒꯤ ꯁꯅꯥ ꯍꯦꯟꯕꯒ ꯈꯪꯅꯖꯕꯤ ꯂꯥꯏꯆꯥ ꯀꯧꯕꯤ ꯁꯅꯥ ꯍꯦꯟꯕꯗꯒꯤ ꯆꯥꯊꯣꯛ ꯊꯛꯇꯣꯛꯄꯤ ꯃꯁꯛ ꯃꯇꯧ ꯑꯣꯟꯊꯣꯛꯅ ꯐꯖꯕꯤ ꯂꯩꯁꯥꯕꯤꯗꯨ ꯃꯌꯥꯝꯒꯤ ꯆꯥ ꯌꯦꯟꯅ ꯁꯅꯥ ꯍꯦꯟꯕꯗ ꯍꯨꯔꯥꯟ ꯌꯦꯡꯂꯒ ꯉꯁꯤꯗꯤ ꯍꯦꯛ ꯎꯅꯁꯤ ꯌꯥꯗ꯭ꯔꯕ ꯑꯩ ꯆꯦꯟꯈ꯭ꯔꯗꯝꯅꯦ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯍꯩ ꯑꯉꯥꯎꯕꯤ ꯆꯥꯗꯣ ꯒꯤꯂꯥꯁꯇ ꯍꯩꯌꯨꯅꯦ ꯈꯨꯠꯇ ꯍꯩꯅꯨꯅꯦ ꯑꯩꯃ ꯁꯣꯏꯔꯦ ꯏꯃꯥꯕꯣ ꯑꯁ ꯃꯤ ꯁꯤꯟꯅꯕ ꯇꯥꯔꯦ ꯑꯩ ꯆꯥꯒ ꯍꯩꯖꯔꯣꯏ ꯑꯩ ꯆꯦꯜꯂꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯂꯥꯏꯆꯥꯗꯣ ꯁꯅꯥ ꯍꯦꯟꯕꯒ ꯎꯅꯔꯤ ꯁꯅꯥ ꯍꯦꯟꯕꯅ ꯑꯁꯨꯛ ꯂꯥꯞꯅ ꯄꯨꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯂꯥꯏꯆꯥ ꯂꯥꯞꯅ ꯎꯅꯗ꯭ꯔꯗꯤ ꯂꯩꯀꯥꯏꯗ ꯑꯗꯨꯝ ꯎꯅꯁꯤ ꯍꯥꯏꯔꯣ ꯊꯣꯏꯕꯤꯅ ꯋꯥ ꯑꯃ ꯍꯥꯏꯁꯦ ꯇꯥꯁꯅꯥ ꯅꯪ ꯑꯩꯅ ꯁꯤꯕꯗꯣ ꯄꯥꯝꯕ꯭ꯔꯥ ꯊꯣꯏꯕꯤꯅ ꯀꯔꯤ ꯋꯥ ꯍꯥꯏꯔꯤꯕ ꯑꯩꯅ ꯇꯥ ꯂꯩꯍꯥꯎꯕꯒ ꯄꯨꯟꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯃꯥꯒ ꯂꯣꯏꯅ ꯇꯤꯟꯅꯕꯗ ꯅꯪꯁꯨ ꯃꯤꯅ ꯂꯥꯟꯅ ꯎꯅꯤ ꯍꯥꯏꯕꯁꯦ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯅꯍꯥꯟꯒꯤꯗꯣ ꯃꯥꯒꯤ ꯅꯨꯄꯤ ꯎꯅꯧꯁꯦꯅ ꯄꯨꯔꯒ ꯑꯩꯒ ꯀꯣꯏꯅꯧꯌꯦ ꯑꯗꯨꯒ ꯀꯣꯏꯅꯕꯩ ꯋꯥꯔꯤꯅ ꯃꯥꯒ ꯑꯣꯏꯅ ꯁꯥ ꯂꯩꯔꯦ ꯑꯗꯩ ꯑꯩꯁꯨ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯡꯗ ꯍꯣꯇꯦꯜꯗ ꯆꯅꯝ ꯂꯩꯕ꯭ꯔꯥ ꯆꯥꯒꯦ ꯍꯦꯛꯇ ꯍꯥꯏꯖꯤꯟꯕꯅꯦ ꯑꯁ ꯇꯥꯁꯅꯥ ꯅꯪ ꯌꯥꯝꯅ ꯂꯦꯝꯗꯦ ꯑꯩꯗꯤ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎꯒ ꯇꯥꯔꯗꯤ
nang thamoi kairaga leijau sani atopa nupa koigi hairaise nang nungai taba tawraadi aisu nangi nungai taba taruk taba puksel di aroi binine ha nangso aina wa lotrise puksel sengli natro sidai hena puksel sengo haibro de mare se aidiam pamde ko tasana angam tanagum se yare halase matam khara paw phongna risi sana henbado jamna wari sarambadagi maram chana marei tawri nangso maram chadana marei di tawri nangso yare ai tum lage chalo yare aw aduna phai khale lambi de hena marei tawna do saru laisdan do magi gari machando dok lawna thauki sana henbado thamlamlaga sana henbado ikai su ikai re migi gari maningda napagla aga thamlambaduda dolaba mi haibado oire sana henbado nokmi mapi ira chena maram chadana ningai taruklaba kaina ningbagi ningai horuklabane asoi bangai duna leirawa khudong saba lumlaga leirabane gari macha ma fawa tongba ngamdaba ibu matam sigi karamba nupina nungshirabasu pamdoina ni oibase phana amambada hiramani mukta leire khanglabasu amamba mafamda leibana changba kibane hiramani mukta do loba mi oiba haibase mitna uba mafamda leiba potu khak pambane sana henbado famlingai lehawbado migi gari awaiba achobado hotana thauzelei aduga sanagi manakta khamlaga angawba nangdi sida kadawriba law thabam chalusi kai thabang nei da ai thabak le ai nabu nupi hunabagi thabak natana atopa kai thabak leidino yare adui thabak todi natom chaluro itaw sana karigino laichana gari thoroga chakhraga nang sida natom le horise adusu chatmina khraga khara sauna khibagi ni da ado nang na hobudi oira moine mari de nungshibada mikha yamna ponmali tawna ado laisa se sigi wase to se laisa ka dorba hera aibu homo dona wagong lokidra machena ko se lauthokpa yaba nupa ma sembiri habane sana do wangang de lehawgi gari da tongkhatki ngai haki matongni lehawbadu sana henbaga hotel amada famli silhai bisu famli aduga mamanabi amadasu yauri tangzabido cha kango yonbi iniena ibungo chadam zaba nahando aidi nongai tabana nangi sanam pizakhidabado sana henbada ngasini hena amuk I khara sabra khangde ine chanam danate yu galerebadi yu supiro silhai bido pungangak sana henbada yengli lehaubadi nokli tangzabido silhai bida yenglaga makhutta pairaga yam sathiram do male nipasi ita sana henbana sidaidi sathirani su keki sasige ise ijalsing lehawbada sana henbada mamitun lauthoga yengli silaibina ibung singa side yamna sawa male morok mahiga thilaga thalakbra ibung ba aiba kesu saude deja silaibina lehawbada napida chopa ibung lehaw noina manabase yairong ga thungbra yairong thungba mapadaga phamjila jalo nate yairong ga kaira jalaba yairong kai bena tibema ai gi tawgi samlaba thamoi se kai bane lehawbana sana henbagi wari dulirami silaibina adumba napidu gi damak ibung na karigi yu thaktoino janam charaga awaba khangdoino ijal noi napi singse ahen basam pami se kaigino hera dudi haina daibo ibani koina raga yengsiro adudi ha tangzabina hi masidi mawong amanina somda lehawbadi tangzabida kanna mitari silhaibina lehawbada tapna ta lehawba eido pabungna lohongna batawri ngari phau chadaba brahman amada nipado Chinese ki sikha khakpa atia da koi pai pai raga phunaba mi singdo yamna sumale ngari phawdi chawa ye ma so de sana hen bana kenglapna wa marak thatna yongsa irongbagi mahau phau khangdana sikhibadura maso chil changdana hingba mini ni maso lehawbado sana hen bada yenglaga adune
Meitei ama oina poaga ngari chade adudi. Inena, se noigi sabora. Ado ibungo, nangi ulobiru zoro, ha, tu. Thangnaba khulse, sawombung kabui khunjau ne. Sana henbana. Adude khoina leiri lamsina kari haine. Nangna bora sari lamsina, yaurabung khunau. Nongpoktana lamlai. Awangdana, nongoiga, pungdong bangwa sektaga. Makha thangbada khara sonkul. Nongsupta kabui khunjau. Sawombung phaknu. Ine, aise mayang ifal kokchai degi lakpa miga malurabo ha. Nate, aise lafupa tera degi lakpraba. Kumbi de lakpra. Sana henbana haugalakpanduda sana henbadu mayam sangdana fanai ine du matomta. Masidi thaptana ngauridana. Hai, ai hotel si lole. Sana henbadu silhaibiga wari saraga chali. Aduga lehaubada tangzabida khadang suraga mamangda chali. Tangzabina lehaubada. Ibung, nang nupidi yam chopa male. Wa khungangda henga yam tawi. Adudi chalsu nupa yam loiniram doi male. Nupa agi maramda yam khangi. Sana henbiga silhaibiga do khubak makhol ahuba mataki. Silhaibiga sana henbadu lehaubada yengi. Lehaubadu mamaidu pairaga tangzabigi nakalda tapna chali. Silhaibidu nokli adubu sana henbadu ngasidi isaw sawna adum leiri. Sana henbana tangzabida lauri. Mado, gari ama laisigi mamangda insin kone. Lehaubadu sana henbada mamai oidu pairaga mapungni nuksina yenglei. Silhaibidi nokli. Aduga silhaibidu sana henbada munna yenglaga matomta. Lautup lakoi leite. Hainingbawa thamoy sengna. Phagi oina haiki. Nokningba phagi zenba wahai khonjelna. Awabagi makhun meliba thamoy ni mahakse. Aduga ama Bramanduna. Hauziki matamdabu maru goklaga jikhangna san mamai muksangna khakpaduda aibu iwa oyu haiba. Sana henbana. Ha, kaidore bejal. Ha, ibung aina kari haikrage. Moy anido ha hairaga yengnei. Laijado sana henbada magi khanjaramba manglal ama kaikhibadagi sanadagi lapthoknaba ningai tawrakpani. Laisagi imung megi maral yamna toli adubu laisagi imunga yengnarubada sanadi yam lairare. Nupi puraga koiba chatnaba gari macha fawul leiba ngamjade pakhang amani hairasu. Laichagi mama mapa khadrak madrak tawduna hingba mi oi ngaktani. Nawma laijado sanaga amu unari laijana. Tasana Migi maranna koksipu bangamdabadagi taina famda nangonda oibane. Migi maran tonba haibabu phajana tole. Kaino ai awabase kitasu khangdana tumina dum leidubu kaigino. Nangna nangi problem kari mata ingoda share tawdana. Ai nangi problem khangdana kari ngangdorino. Aise nangi awaba bifamlo. Naral toli khak hairaga. Awaba bibana titasana. Mateng ni bane aigise. Kari mate. Noigi law ama yolaga aikhoigi selgi mateng pangbiyo. Sana henbadu laichada yenglaga. Sengri thamoy khusengdaduga. Nangi natengdudi nangi yam nungsiba midagi niruso. Oh, to. Sini aina nangodagi khangba pamli siso. Nangna aise thamoy sengna nungsiramlaba. Aigi itengse soidana pangningani. Hey, kon warukano. Aibu apung miwen urkano. Nang na igi iril kayam siznakre. Nanada nangakta yalamba sana singdu kaida jakre ha. Sana singdo migi maran singkre. Adudi aise noi imungi maral singnaba nusiba sairo ha. Nateng su pangba mi oina su thadaba. Aina mi phobagi hoi da hairaga penthokna lebane. Ai hojik nangka mari leinaba pamtre. Nungsinaba mi amada respect amata su yauna wangangdaba. Nungsiba haibase understanding, respect and priority. Masa yamaroi. Masina thajaba legani. Respect amati trust na panthung yogadabane. Aduba nangdi masi amata yawde. Ai laire nang inakule. Aduga karigi inakun manang na laire ba ingondagi karigi mateng niriba. Hoi, inakule.
gari tongi aigi mateng pangba ngambani papa me sigine aina nangi na teng ni rise nangi da tena wana mirolon ba male aron ba thamoi gi seng da bo da loin haidore nungsi ba mi dagi adumaina mateng ni gada banate awa ba pi gada basunate nungsi na rise awat ba share tong no bagi damak nungsi na ba pa me di tanjang da laisa gi phone lai laisa du phone du pairaga mapi du dei thoklaga hello ai su ibung amada kanna hangna bane ado thaza badi khara wale adu nanda dagi do ai lawala age hosi laisa du phone du thamaga sanada sine mateng pangna ba harise nongbu nuksiraba kidney fawu yolaga mateng pangba ngambane laisa du kari du sten haigat baga sanana nang di kidney panda bro ha nangi kidney di yolaga piba kaidoge ha ho ai di ko ini hingda ba yade laisa du kari du pai dena thauki sanadu laicha de yenglaga masi gari longkre ne somda laisa gi kari masando uku amada ki tok bam haiba makhol amata ki sanadu magi leifam da lepaga mamai se thina ga khotal amadi fatnida ai hinbi pambi sakna napal kabi nupa fabi se sana hen ben laisa gi kari du thoraga laisa du kari maning da hapaga hospital da phibam kind puki aseng bagi su laicha magi mamai du phasana soklami machin ba su segai rami loina fota ba yararoi hospital dani sana hen badu laicha sokpagi hospital da lairi sana hen bana laicha da noi sel pu ya banu pada amta kaudana karim na rakanu ta sana karim na banate hospital gi asang pumba aina tawkhre masi mangai re ai ngamjaba ta sana ai khong khut tek banate aduga ina nangi na teng macha masu singsa ni ga daba sunate aina sauki ba hai base saur daba ne dum na khong ye che yot phumli bane kan lengano aduga na thwai kan birak li vai bu udaba makhai a hen ban pa do adum ningsing dana leida kare ai gi khong su ti hai ba kaino ai gi khong yamda thaname nagi khong na ma do laisa gi mama ga mapa ga do chak puraga changlei kunjona numit nini di shram lani ne ibung on hospital da leise ha mama humni haire moi mapa ibe mana ma khong sambada wan tha khiba numit tagi khari ba ima ai bo numit honi wan tha re ba ai gi khong di ima yam da le wa si sumro ima ai khong do sanana hai khong up hai bani he khong budi kak thalaga ugi ma hape ima ai gi khong u na hape hai bai ma hospital manung da leiba singdo laicha da loina yengnei angang ama kanna kapambani adubu laicha na kapadu tabada kira male hen amuka kapai kunjona ontho paisani he oiba sana henba ai khoi si migi maran ton bana aphaba ka thokning ba haiba wakhal si khalu yadre ne adubu nangdi miyam gi thabak tawani na na sada pamu ba leite ai na su warba matam sida nang na hotna biriba sel gi mating pang biriba mayam se ai kaure ko ado mapa ai khoi sana hen ba gidi kadai dagi sel na singani migi phau singba pamu dana leiri kan sida hai pangkre masi ai na somda sel singo hairak dana bana tiki bijari adu ganang kaino ai sumi emotional blackmail kaidu tawri ni kaino sanadu somda lekthok laga nakangi anaba amada yenglaga nokli onthokpagi mi haibuduni laisa di mamaga mapaga gi matawduda sanagi mamangda ikaiba phawrami maramdi ngasidi sanagi pukjel laichana khanglabani mi oibagi mateng matamna pangba mateng selna pangba mateng anigi khetnaba yamna lei haksang amadi matamna pangba mateng di thamoina pangba mateng ni aduga selna pangba mateng di mingchat kidamak pangba kaya amasuni anigi khetnabasu khanglaba gumbani laisa do ngasidi
Kunjoga magi nupigadu sel puba thokhrabang haki matung silhaibiga leihawgadu changlei silhaibiga leihawbaga ubada laijadu momon nokjei laijana silhaibidu leihawbaga khangnabane khanjei leihawbana loire he wonaksu cha bora leibagi sildi nongmata phuri khawumde aduga ihe mi mayam se ngondro yenge ne sak faziru baigi irani Thangnaba ka amadagi doctor amana leihawbada ho mafam se cinema hall natiye hospital ne hospital leihawbudu doctor duda sum anaba singse nokhange na yare saru tekpa mangak tekpa amatana nangi phagi do nokloi ko tumi leiro yare sana henbana silaibe school gam da chatrabo school de haleine silaibidu haife khambalna sana henbada amu nangdo anabagi phamungda phamgano doctor la aga chaigani ye laijana kaisu hairu yeda aikhoi da sana di ai hinakta sum leibane ai senabane hoida adoda sana silaibidu sanagi makhutu pairaga se makhada phamo haiba laijando sanada ingangakna ikai nungsiyana na yengli sanana hey milo yengeni nangbo adudi yengdanaba aina haisito leihawbana kaino no ini koina robaisa laijana ta leihawba ita se ta sanagi kanano hana di tinabane ado ngasigi maong sidi ai di yawde ai khangde sinbudi aina sinbani laisana sanada mabu kanano ta sanado silhaibida yengaga mase aiga handa khangnabani laisa ado nuksi maridi leinadri silhaibina ta sana nupa thopa pakhum pame ngasi aina sidala ise itagi anaba hangba lakpani hairagasu ta sanana mafam sida leiramdraba ai kaisula amoy silhaibigi wahaina laijagi pakhum pikhre laisa du nakangda onthoklaga mapi taithui laijana muktapna ta sana se aikhoi lekai gi ibung ni manabi natra ta sana laisa nang sunga si hayengdi yumda hanba yarni haigum toguni doctor na ado itala abanina itaga ta sanaga aswai phau cha thaklu su silhaibidu laisagi mangda taugi yauna taubagum sanagi makhuttu tap launa pairaga hoi ida ta sana lao cha lawrusi sanadu ipa pakhana ha ho kaina ta sana yong dong na khong du ba ai ba ha yong ba silhaibina sanadu puthoki baga laichana leihawbada kamai tong na khangnai na ta lehaw mi ni kaino maso nangna migi lakli lambi duda mingsel akai busum thadaradi mi su sum nara abanina mingsel akai ba thadadaba lambi da chatki ba tabane ses na le Eigi Braman se somdai doctor to hida kapna ibungo nang yetum yawa serin silang o haibro ha nang aksam da ha korino doctor hospital sida ai sire na kanna lawbadi yaba aduga nokpadi yadaba sibo karamba hospital no laihawbada laichanda satlawna monsilaga aina sembiba bamon no pine hojikido nangna asarum ka lebado ma pamtre aina su yengba wari ma do aduga no pi sisu sana se khoidare nangna ina khunbada khoidaba aduga mana afaba mi da khoidaba aina sembiba no pine karigi perino hawjikta migi oiramdai migi thamoi khanglaba chahi kayano nangna mabu olpado nungsinai ne na nokmata pau sanana nangi khudang phau thabal chongda pahen khraba ti akan turakanda natro man hospital phau thanga layeng birisa aduga hojikna mina khudang paira chingkhrakan khambalurano matamgi awon bani khando nangi su nanga sanaba dum rai lakchani ina khunba yong manba laihawbana law dana ngangbada
hospital ki ka masang duma pumnin neli lai chado peri peri yam ikaina le hawbada sauni yengli doctor nupi du su le hawbagi mawong du da ki ramali syringe tu pairaga le hawbada ki na yenglingai anaba angang nupi masa ama kana lauri hoi ma doctor ki yatum se ai ko doi na thile ima awoi bamaki su doctor du anaba angang du gi makokta yetum thillaga le hawbada ki na yengba oirami thamoi sengba mi gi haunabini nongsinaramba kawbanina phana mara leirabasu lapthokpa ngamdaba haibase aduna sanado nong ani gi karakta ha haibadu oiramale sanado lehawbaga hotel da tharoi chupli lehawbadi tharoi chahum hena chukre adubu sanadi tharoi manga dagi hena chuptri adubu tharoi du lehawbana chupaga sanana chupa manaba thambirini lehawbadu manatonda susa susa se tharoi makuje nangi mapada kunnamaga thamge mini yengbada phajade sidi aina loina taw leramnina phajaba thabak nateba aina charga nangna selfie bai se ita ha tharoi maku yam dra ro se kunthra simaga nakta thamose le hawba ai hoji kedawani kaido bai bu silai bidu jensilo aisu tangjabi du koirage nang wasiam lai lai da hainoi ta lai na haida de lu na hayo ro inakta lei khai chaning da bensa mina pukharkan chaning bensa ses pajay pramanje mama mapagi maral singnaba nangi naral yolo haiba nupido aidi amki makhong makhut mamai do hek phakibaga adum kawkhradaba nangi to bimando ida ma hantakti wakhang tarba male leijado ngahan magi maong do ayam nuksiba phawle o aduga nangba yam nungsina khambanjana nakhudanga pairiga chingdiba nupiduna yong tare adu de amana nang nungsiruba aduga amana mana nangbu nungsijaba amana nangwandagi lokthokpa aduga amana nangi nateng pangge haba adu soja amana aduga amaduna thutlawba laik laishu khangdaba huran bigi macha ai wanganing de sanadu le hawbada haifet yenglaga silheibigi mapade brahman nupa ama masagi ngangnari haidene ngangna suno gaino nangi lofum thokpo lolore moisu inthokum thok inthorani masagi thaba amasu tawjarini mawasu lobidena sanado mangaka nomlaga wakhal amaga khali somda silheibigi yumda marukokpa brahman lawai lempuda san mamai mana chikha khakpadu famli thaurani na brahman pakhangda mun yenglaga ibunga haujikpu naruga koklaga adumaina sikha khakpaga chatnari bro ha nafi phaizom duga lamboy ba yamna male bon hama aidi ibema cha do puthoro kuima leni nangbo kunje sorda thogle brahman pakhang du kunje sorda mabuktu lebak da sitkhei papthai kunje sorna ish kaya da dharma lekhrabai chano yari bhagwana chandui bo oishan krishna gi sayol kaya gum isa suma po kaya popo ijawdoi jadi silhai bido cha puthorei ima cha se kana da hana pidino na babung da hana piu da nei bema hai na bung da hana piu atithi bu seba to ba hai basai madugi mangolar short ai khoina phangjaga dori bani brahman chikha khak paduna mani ai gi wafam do babo nangi mirol do kama heligo brahman ne hairaga sai khoise maitei ni kaw do ba phai hai chikha ba se nangi sa sida leire hai khari nangi beba do ha nang ma haidena sijinari badu nangi kana oidori ha ma se aduga maitei brahman haidena ngangli baduna kari maitei kaya ama maitei laining thadolaga christian chaliwa singasina kari brahman lai khoidi ningthau haktaktagi brahman oina puli adubu maitai amatana christian oina mi masing kaya ningthau haktaktagi puli ha ningthau matamdagi maitai christian polopra brahman na maitai lining ole habadi taramloi maitai na su brahman da laiming lore habasu taramloi lining thawla lambadagi christian on khiba kaya ma oiramni ne brahman pakhang du tumina
Christian chatpa Meitei na Athouba Meetei gi wari se taraga hat ke hai batare Eigi abu Thaurani na tabna hai na pabung gi ming kunje sor kaubani Athouba hai banati Atai Braman ga Meitei lining kana su taraga na pabung se makhauri melaga hat ki batare Pabo aina warobadi Pabung na Meitei lining chapi ima se lawbadi yaraga aina egi pamjabani pada yum panbada thingbirakano haijabani ngari phauza da basida singju irombada ngaujaba aidi sungam ngamjaroi hei nang ngari chadrabadi hingba ngamloidabra ha adudi masu ngari charadi sini haibra kunje sorna hena sauna madu masagi apambani ne magi drama ngaksabani ne ho aiso aigi ipai pogi chinjakti yokhatkani nawa logde magumba brahman leitri hausikan matamda ok phauza ba brahman na paikhai leirakan sida ha nasamduga nakoktuga yengbada Chinese lomgi wa marakta koi bai pairaga phunaba mi singdo hek maladana ha silhei bidu changkhre kunje sordu masanu bidu saung yenglaga lehawi aduga brahman nipaduda ibo nangsu ngari phaudi chaba yabani brahman pakhangduna tapna aigya nanaidi I thokpa jiba thawai panba sajade yareda ngari bukana na I thoi harino madi phabodi sembani Meitei Braman gi wa tokhrga nangi na samna na dubu karamba nupi na irang tongningadoino Eigi abu samse lumang haujadabagini lukhamgi sakar mapase khak haubasida chikhakse model oina sum khakjarabani Eigi abu Thaurani do ngasaidagi wanganglamdabadagi Braman pakhangduda tapna model haidi karino ibungo yare mama Kamando saranu paktre chingdana usi tamdana nongsa sabasingdo ningsing halanu yare Kunje sorna Braman nipada ahalaman nakna tinarakpagi ngaisen oiba yamna pamjabagi wani masimagna mahak Braman khaktada masanupi thajagani haiba chapyungba wakhandi leite aduga silhaibisu Meitei da yum pandaba yade haibagi achetpa phirip leite silhaibina Braman chikhakpado hainadana leiringai sana henbado hek thengna salubagi wani ayukni kunjeswar gi yumda phaijom pumya setba miyai nipa ahum mari lai kunjeswar do khangle masana pido chenkhre amadi haidokpa lakle haiba kunjeswar nipa singdo da yenglaga thongal dagi changlei yari adum ka khatpiro Brahman ne haiduna su sokna samnaba yade kaidudi nanai engonda di leitabani laibakta malem lesha namli baduna su isado Meitei da chele haibasu khangjare hauji ahal singdo mangol da chingnaba leitana family kunjesorna mayambu khurumjari tari brahma Thaurani do yam haraune imungdagi ho tare ayuk lai da kachaba senglaba hairuktu lenglak libani pa mayumgi hal singa sida thawgal tawsi masimakna mapu mahaki damak matam sangna thawgal tawjarakpagi mahai phangboi jage nanai aikhoida yai phare nipa mayumgi ahal singdo amaga mamwan nok ne yengnei thamoi penjana kunje sordu mafam matamgi matung inna asengba Meitei gi lonsu adumak mayek singna sizinei kunje sorna iya nupa gi halduna karamba oigadoino ibobina aigi abu mayai gi sini isa ibungogi mapasi oh adu oirabadi chahi si aina khara hangadra aigi na chahi yankhaiga manga haire sana henbagi mapa chalambana adudi ibai hekta kaujarage ibaibu ibai aikhoidi khara pakhatchana sulaksabane adubu ibai gi bukselna aikhoigi chingna bumba loina kokhanbire izat ki wafamni masisian Meitei da yum pale haina aina sauna natraga inthokpa haibase Brahman aina Meitei lainingbu ikai khumnadaba kawido aduga Meitei laining akanba amana Brahman da yum pankhre haiduna inthokpa haibasisu Meitei na Brahman singbu ikai khumnadabani haiganido asumbani bai aikhoi Meitei ni aikhoi chapmani Brahman su Meitei ni nong yaina kuki di yaude koigya wafam sida kunje shodo matomta maya marakta phaраkamadi adum yawidu chumbujani dana Thaurani na chapu thoraktuna makhoi ahal maseldo nokna
luhongbaga mari leinaba wa kaya amasu khana tanarami. Somda sana henbana silhaibi chele tabada peri peri aphotba mamaidu mingselda yenglaga hoida yareda maral kharadi chahore masina penthokpa ngamnaba honarage ado karigino karisu leitaba ina ahenba su am pamise masi aina matik chadabagi oigani ko matik chabi nupi kana amatana matik chabani ba thiroi larik laisugi mangal phangbana afhabani ba karambano haibadusu mana taraina khangna munkhibani aingondagi tasanado nate munba nate aingondagi kanana kari munba ngamdoino aina mirai rubagi tasanagi wakhal hongkhibani hongkhibasu tabani phauham aina muklingai maru changbi phauna maru lukhibani kaidi praman ai nong torisina mayam aigi praman sibu aigi wari siga isabu chana bro ha imung da laisagi mapaga mamaga da tuminna hujuna ngawri da nisha nupi side ha mama mayum supan ba khanglaroi mama isi mi mantre nupi hai side mama ina mawa phangli bani karigi isagi mawa phangloi deba aina thini nganu loibo oigera ok loibo oigera yongmu mangera isagi ni pa thini aina som da laisa da misel da yenglaga hingsabi manbi mamai afot padu yenglaga kapli sana henbaga silhaibi ga sulu hongli aduga lehau baduna tangzabi du kanna lumli sanaga silhaibi ga luhongbagi mangani chakauba namitni sanaga silhaibi ga do photo shoot tawri photo ka pani paduna no any haifet nakshinawa migi mamangda ekhoi ani nappaga photo kaptradi sumya mak yadraba ha aduga social media da amuk my photo shoot kaina amuk thagalak tu eramni photo kapiba mi sina napsinaba pambaga nang namaro lama kiganbaga ina napti napsinarage ado social media da di thagalakanu ko kaino iyamba hoige yaba yawdana ekhoi ni hekta thagatawnate se track som da photo kapingai awang lomda khubaki ahoba makhol ama mayamna tana hawi aduga lehaubadu mamai oidu pairaga leirami aduga amuk tangjabina lehaubada khudombi singlaga leirami ta lehau nang ai ngasi chengadamne ngasi chen bangamdradi ai wakhan potharo lehaubadu mamai du pairaga nofe tauna lao hauji thokrase aina wairakpa car sida leiramage gari sta tawraga mayam du walawna noi lehaubaga tangjabiga da khudombi thillaga moi ani dusu ikai mandana makhut samnaraga chenthokre asumna lehaubiga tangjabiga su chenkhre ngasidi sana henbada silhaibina munkrabagi tum laijado thiraba mamai duna maram oiraga yong mandu nipa phawu phangdana mingselda yenglaga kaptuna mamai du mingselda yengba khuding mingsel masing khangdana thugai bi sanaduna mapunsi zupa mawa naiba khanglarida bi laisabi amagum leikhirami